Kurunjre, ISTV News May tabiru punopo taramnoksre. Ujahan bada morupau lobise. Manipur dagi world class table tennis sanaroi puthonaba North Korea gi coachna sanaroi sing takpi tambiba hokre. Hoji pau sanor mo pijre. Manipur dagi world class sanaroi puthonabi pandamda ngasidagi North Korea gi coachna state asigi khangal aba table tennis ke sanaroi sing takpi tambiba hokre. Komalampa ke NSA indoor hall numit kuni satagaba residential coaching camp haudobugi tormaduda RD and PRG Minister Francis Ngazopa MLAT Mangibabu State Table Tennis Association ki President Dr. KS Lokenamadi Retired Commissioner CS Birendra Susrugaki North Korea dagi lakpa international coach Kim Sang Han Haiba Muyasi Mamangda China Japan Amadi Singapore na singba lebak singda coach oiduna world class table tennis sanari kya puthopangam kraba coach amane Manipur ki sanari sing talent leibana ningtina takpi tambirabdi world class player oibangam haibagi thajaba coach asina fangdoroke haide Taronga mari lenana MLA Mangi Babuna Indiana Manipura Sana Konabada Akanaba Ming Tamduna Honor Liba Ase Sterasiki Sanari Sing Mamang the Papa performance Kaya Piki Bedagini Lamdamasiki Sanari Sing na Akang Kanbagaluina Honorabadi Mitoi Mihenba Ngangani Fandoke Association President Dr. Lokena Table Tennis Federation of Indiana Foreign Courts Ani Loduna Takpi Tambibi Tabak Satabada Manipur da Amatharakpane Kem Asita Sanaroi Nifuna Saru Yari Makogi Manungda Awang no Poketa is testing the Sanaroi Taramasu Yauri Hake Minister Francis Ngazopana Tangna Fangba Foreign Courts Asidagi Sanaroi Singna Lowbayaba Gyan Loksinduna Hana Papa Sanaroi Wainaba Honase Sanaroi Singna My Pak Pahibasi Leba Amubusak Takpada Asowa Todang Yaribini Haibawa from Fangdoke. Nasi se koi Manipur se tanja yang kai India na pau se Manipur nani sports da India na harau se Manipur nani laibak thibadi koi na facilities lai daba opportunities lai daba asi the mount of laibak thibni we have got human resources and this human resources we must explore and if we explore our potential human resources I'm sure some of you who are sitting down today squatting on this small room will be honored not by the state, not by the country, by the international community. Thank you. Veterinary and Animal Husbandry Kangpopi Subdivision Lamdamadugi Love Singa Kusum Naduna Ngarang Kanglatombi Bazarda Hui Seniyankai Anti-Rabies Basin Kaptokre. Lekhidraba Rickshaw Driver MD Naziruddin gi Imung Manungda All Manipur Rickshaw Drivers and Pullers Welfare Association na Lupali Singh Tarage Selgi Temang Pikre Kuntruk Suba Presentation Ceremony Hainaming Tuanba Manipur Press Club ta Fangtokiba Thoromatuda Senior Citizen for Society Manipur ge President and Binoy Pandam ge President Dilip Kumar Yunamsa UCM ge President Y Navasendra Irabat Research and Commemoration Committee ki Manipur ge President as Sam Chunderna Thoromapu Singh Oina Sarugaki Tarungi Saru Ama Oina Lekhidaba Naziruddin gi photo da Sarugaki Singna Lesu Katpaga Loinana Minute Ani Tumina Leptuna Ikai Kumno Utki Association ki President T.S. Basantana Rickshaw Driver Singh asi Nomagi Talga Imung Pubana Makoi Lekhidaba Matamda Imumanungda Sauna Awabanang Hale Santok Marang Kaidabana Rickshaw Driver Singi Imung Manung Sing Life Insurance na Singba Yawangam na de Makogi Yaifa Torang Faikan Aba Government na Karigumba Tabak Amata Local Pedri Rickshaw Driver gi Nupi Sing Makoi na Lekhidaba Matamda Widow Scheme na Singba Samduna Sanahaninge Nasi Selgi Temang Pirba Mioyasi 100 Lekhidabani Association gi Members Singi Marakta Lekhidaba Yawada Members Sing na Sel Kainaduna Selgi Temang Piba se 100 na Kuntruk Subani Haike Khabigi oibo widow benefit scheme social welfare department da tanaba matam su lamdam masigi anga mathausinga magi chathum natragadi atoputa pithopuda yadabagi mawung oni leibana maram moiduna hairiba rickshaw driver sing asina laikhidraba mikutta magi lehoriba doinabi aduna Sufam no pong khang dana leiba do khajitang mo su kokchen abagi damakta ekoina angamba mating asi sumna khaki lupa lising tara asi inchang na pita bu yolaga su phi makta bu saraga su ahan bugi hogdo kogi oina na baina simai targo sigum wakalon sida thamjara kanda haiba thola ma se koina pangthok sabani Public Press ta UNACO Group na Sambal Khazil Haina Media Yaw ke wafam adugi matangda ngasi club ki mui sing yauna saruk yaduna UNACO gi lusing basingna paugi mipam pangthokre UNACO ge conference hall pangthoke ba paugi mipam adu de saruk yakiba AO Sanayai mana phangthoke ba UNACO Group na kanagum mui amatadagi ain gi wangmada lam loksin ki balite government ke lam khajiktang solga Sambal khake badu mari leinaba authority ga yanarba matungda khake bane hiram masida khangning ba leirabasu UNACO ge official singa unaba yagani haina sangdoke
adu ngasi phawbada kanagum mioi natraga saksang amatadagi ayatpa amata pibiraktabna makhata ba posting mari lena ba SDO gi court juji makha chathari adubu tanjasida kanagum mioi khrana yunago group na lam khopsil le haina yunago group ka karimata tanaramdana local paper sinda paw hapsil kwasi yamna laibuk thiba thuguni koi hajaningi Thasi ki tang kuntereta CDO Imphal East amedi tarataruk Subasam Rifle ki apun bakupu mana pripake gatherer ma fare mangondagi 7.65 ki US na sawa pistol ma phangmangam le haina Imphal East ki SP na General Thadrok le namida simakta da Thawal Police Commando na Yaripok Bazar area da operation satabada KYKL ge activist ama fare loinana MD Manal Kowa myoyama SP capsule hompuni thoiga konana fagat pangam le haina SP Thawal na General Thadrok le Higher education bo hana saukhan ba madi lamdam asigi lairaba mahirui singda university gi entrance examination mai pak pangam ba desamna sinduna sathaba coaching matang thagi tang tara mari dagi Johnston Higher Secondary School da namit yangkhai ni supna pangtholagni yawning basingna desam dagi akopamarol khanglaba yagni haire Maira Paibi numit ka mari leinana ngarang numidang Thawal district mafam kaya da Maira rally set khre Working group of Maira Paibi Luf ki makada set ki rally eduda Armed Forces Special Power Act lokto Manipur da mayai kaban nisa yon ba madi saba yarwe haiba kholak ya lauki rally si Wangjing Pechu Yaripok Thawal amadi Nongpok Sengmai ni singba mafam singda set ki hari Myanmar rom da pukigadaba ephedrine leptana phagatpagi saru ama oina garang nungthil pung ohum rom tabada Narcotics and Affairs of Border ge team amana Central Agricultural University ge get manaktagi lupa lak yangkhairong gi oigadaba ephedrine myoi ohum ga konana phagatpangam le hari phagalaba myoi singamadi potlam puthokuna naf ki OCR ke Bikramjit na pawmi sing phongdokibada akaknaba pawma phangbadagi SP naf ke lamjing makhada Langol Game Village area da thibohum gi thabak sathabada Maruti 800 car registration number WB02R1221 Singnaningai oiba muongda Uripok Kangsufrop tamna thokibadagi tanaki timaduna karadu kawgi get mapada kamalaga matungda sektokibadуда kar adugi maningda hargi beg ama yawramba thengnaki myoising aduda kari potlamno hangbada harni haina khomlaki timaduna makhatana test tawda beg adu yawmliba potlamadu ephedrine haiba khangwa ngamkibani Parba potlamadu lupa lak yangkhaironggi oigini potlamsing adubu purakpa myoising aduna MD Latif Ali Sahi Nifutaret apokpa lekhidraba Ahmad Thawal Moijing Thongkhong MD Wahif LS Firoz Khan Sahi Kuntrani thoi apokpa Naziruddin Morangpali Thawal Haujikna Hapta Baptist Church Manakta Leiba Amadi MD Abdul Wakil Sahi Kunnipan apokpa Amu Hapta Public Hospital Manaktagini Hiram Asigamani Lena case ama lokatuna Tizimgi Tabak Satari Miyamna Haramadi Siniman ba Singnaningai Oiba Potlam Tengdarabadi Atuba Matamda Police Amadi Nafta Pau PBU Hike Singo Potsi Swai the Child when I'm secondum detect on the only Siwana Singna Potly than a person Harman but Tuman the Sumo Poly target Nangaba Hugi Pauli before Kanaba Police Legan Simo Mam Nataga civil society organization of the Poppy Biraga my fine lady and Toga for party the testing kit everything will lay Sina the Poppy Bira with Chantal Rastola how the Mating Pampi when I am the Thank you. Ngasi muru pau amkan pizri Manipur gi world class table tennis sanaroi puthona ba North Korea gi coach na sanaroi sing takpi tambi ba hokre ISTV News Bank tabri puno po mukana krobjari